ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯦꯠꯁꯤ ꯈꯤꯇꯪ ꯗꯤꯐꯔꯦꯟꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯃꯥꯁꯨ ꯑꯩꯁꯨ ꯐꯝꯃꯤꯟꯅꯔꯒ ꯂꯥꯟꯊꯣꯛꯆꯒꯗꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ꯫ ꯏꯃꯥꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ, ꯏꯆꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯄ꯭ꯋꯥꯁꯤꯡ, ꯏꯁꯨꯁꯤꯡ, ꯏꯆꯟꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯈꯨꯔꯨꯝꯖꯔꯤ, ꯚꯛꯇꯤ ꯀꯠꯆꯔꯤ, ꯄꯨꯛꯅꯤꯡꯖꯔꯤ꯫ ꯑꯗꯒꯤ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯅꯦꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯏ꯫ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯅ ꯃꯦꯁꯦꯖ ꯑꯝꯇ ꯇꯧꯈꯣ ꯅꯣꯏ ꯅꯦꯁꯤꯗꯣ ꯍꯥꯏꯕꯅꯦꯗ ꯅꯦꯁꯤꯅ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯖꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯏꯆꯥꯁꯤꯡ ꯃꯊꯪ ꯏꯁꯨꯁꯤꯡ ꯎꯅꯕ ꯐꯪꯕꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯁꯨ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡꯗ ꯂꯥꯛꯆꯩ, ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯑꯗꯨꯝ ꯄꯥꯔꯛꯄꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯅꯧ ꯅꯧꯅ ꯃꯩꯇꯩꯂꯣꯟꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯑꯩꯗꯤ ꯄꯣꯛꯅꯐꯝꯁꯤ ꯂꯧꯖꯕ꯫ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯂꯧꯖꯗꯦ꯫ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯂꯝ ꯀꯥꯈꯟ, ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯣ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯑꯣꯖꯥ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯀꯤ ꯃꯥꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯐꯣꯡꯕ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯀꯤ ꯋꯥꯔꯣꯜ, ꯃꯁꯤ ꯄꯥꯕꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯩꯅꯗꯅ ꯂꯩꯖꯈ꯭ꯔꯕ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯧ ꯅꯧꯅ ꯑꯩꯅ ꯌꯥꯝ ꯉꯛꯆꯕ, ꯑꯩꯅꯁꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯂꯩꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯁꯤ ꯂꯣꯏꯅꯃꯛ ꯏꯄꯤꯛꯁꯤꯃꯛ ꯄꯥꯖꯈ꯭ꯔꯦ꯫ ꯏꯁꯥꯁꯨ ꯃꯥꯁꯇꯔꯗ ꯑꯗꯨꯒ ꯑꯦꯝꯐꯤꯜꯗꯁꯨ ꯇꯝꯖꯔꯛꯑꯦ꯫ ꯑꯗꯨꯒ ꯈꯪꯗꯕ ꯑꯃꯈꯛ ꯂꯩꯕꯁꯦ ꯂꯥꯁꯀꯤ 2 ꯑꯥꯒꯁꯀꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄꯣꯛꯅꯐꯝ ꯈꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯜ ꯁꯤꯡꯍꯒꯤ ꯆꯍꯤ 150 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯍꯥꯏꯗꯅ ꯏꯆꯥ ꯗꯤ.ꯑꯦꯜ ꯀꯕꯨꯏꯅ ꯁꯤꯗ ꯌꯥꯝ ꯐꯖꯅ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯍꯥꯏꯅ ꯁꯂꯥꯡ ꯃꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯎꯏꯗꯤ ꯈꯪꯉꯒ ꯃꯥꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯦ ꯏꯁꯥꯃꯛ ꯇꯝꯃꯛꯏꯕ ꯄꯥꯔꯛꯏꯕꯁꯤꯗꯁꯨ ꯈꯪꯕꯁꯤ ꯃꯥꯒꯤ ꯄꯥꯔꯠꯇꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯖꯕ, ꯑꯗꯨꯒ ꯁꯂꯥꯡ ꯃꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯁꯛ ꯈꯪꯖꯗꯕ ꯏꯆꯥ ꯑꯃꯗꯤ ꯑꯣꯏ꯫ ꯗꯤ.ꯑꯦꯜ ꯀꯕꯨꯏꯅ ꯏꯕꯤꯔꯝꯕꯁꯦ ꯃꯁꯤ ꯌꯥꯝ ꯄꯥꯊꯣꯛꯆꯅꯤꯡꯕ, ꯃꯔꯝꯗꯤ ꯑꯩꯅ ꯃꯍꯥꯀꯕꯤꯒꯤ ꯃꯍꯥꯀꯥꯕ꯭ꯌꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯀꯥꯕ꯭ꯌ ꯑꯇꯣꯞꯄ ꯑꯃ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯅꯠꯇꯅ꯫ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯁꯛꯇꯝꯁꯦ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ, ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯃꯃꯤꯡ ꯆꯠꯂꯕ ꯏꯄꯤꯛ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤꯁꯤ ꯃꯔꯤꯛ ꯆꯨꯝꯃꯟꯈꯤꯗꯅ ꯑꯩꯅ ꯉꯁꯤ ꯄꯥꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯈꯕꯔꯁꯤꯃꯛ ꯁꯤ ꯊꯝꯖꯤꯟꯖꯔꯀꯥꯟꯗ ꯉꯁꯤ ꯑꯩ ꯄꯥꯊꯣꯛꯆꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯗꯤ.ꯑꯦꯜ ꯀꯕꯨꯏ ꯏꯆꯥꯕꯨ ꯁꯛꯈꯪꯅꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯕꯁꯤꯗ ꯐꯖꯃꯟꯈꯤꯗꯅ ꯃꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯆꯔꯤ꯫ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯀꯤꯁꯤ ꯇꯥꯕꯤꯔꯀꯥꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯪꯈꯣꯟꯅ ꯊꯤꯖꯤꯜꯂꯒ ꯏꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯩ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯃ ꯃꯉꯥꯡꯁꯨ ꯌꯦꯡꯕꯤꯔꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯏ꯫ ꯕꯣꯕꯤ ꯅꯣꯡꯃꯥꯏꯊꯦꯝ, ꯕꯤꯁꯦꯟꯖꯤꯠ ꯀꯣꯟꯖꯦꯡꯕꯝ, ꯑꯗꯨꯗꯤ ꯏꯃꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ, ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯖꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯏꯃꯥꯅ ꯉꯁꯤ ꯂꯧꯈꯠꯂꯤꯕ
ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ DL ꯀꯕꯨꯏ ꯑꯣꯊꯔ ꯑꯁꯤ ꯈꯪꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯒꯤ ꯃꯔꯛꯇ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯀꯅꯦꯛ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯃꯁꯥꯃꯛ ꯁꯤꯅ ꯏꯔꯛꯄꯁꯤ ꯌꯥꯝꯅ ꯐꯖꯗꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐꯣꯡꯉꯛꯄꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯒꯅꯤ ꯑꯗꯨꯕꯨ ꯑꯣꯊꯔ ꯃꯁꯥꯃꯛ ꯁꯤ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯊꯔꯅ ꯇꯥꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯗ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯏꯃꯥꯅ ꯉꯁꯤ ꯈꯟꯒꯠꯄꯤꯕꯅꯤ ꯍꯥꯏꯔꯒ ꯏꯃꯥꯗ ꯑꯩ ꯉꯁꯤ ꯁꯤꯟꯅꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯣꯏꯔꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯒꯦ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯜ ꯁꯤꯡꯍꯒꯤ ꯆꯍꯤ 150 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19, 2012 ꯁꯨꯞꯅ 12ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯃꯍꯥꯀꯕꯤ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯅꯩꯅꯕ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔ ꯑꯁꯦ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯅꯕ ꯑꯆꯧꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯈꯨꯗꯝꯗꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯑꯏꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯒꯨꯔꯨꯗꯦꯕꯅꯆꯤꯡꯕ ꯗꯦꯕꯇꯥ ꯃꯐꯝꯗ ꯏꯁꯣꯔ ꯃꯔꯤꯗ ꯀꯠꯊꯣꯛꯆꯕ ꯑꯁꯤꯅ ꯑꯏꯕꯒꯤ ꯃꯒꯨꯟ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯍꯜꯂꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯩꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯪꯒꯠꯆꯔꯤꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯡꯂꯨꯛꯄ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯁꯛ ꯈꯪꯕꯁꯤꯡꯁꯤꯅ ꯁꯃꯥꯖꯒꯤ ꯃꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯗꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏ ꯑꯣꯖꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯤꯊꯗꯅ ꯏꯔꯕꯗꯤ ꯂꯃꯥꯏ 3,000ꯗꯒꯤ ꯈꯔꯇ ꯇꯥꯕ ꯌꯥꯏ 3,000 ꯑꯩꯅ ꯄꯥꯖꯈꯤꯕꯁꯤ ꯂꯃꯥꯏꯁꯤ 3,000ꯗꯤ ꯐꯥꯗ꯭ꯔꯦ ꯑꯗꯨ ꯑꯩ ꯂꯃꯥꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯚꯣꯂꯨꯝ ꯑꯃ ꯑꯩꯈꯣꯏ ꯆꯍꯤ 2017ꯗ ꯑꯩꯅ ꯄꯣꯗꯀꯥꯁꯇ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩ ꯊꯝꯖꯤꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯁꯇ ꯃꯈꯜ 9ꯅ ꯕꯨ ꯃꯁꯛ ꯐꯖꯅ ꯇꯥꯛꯄ ꯔꯁ ꯃꯈꯜ 9ꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯗꯨꯕꯨ ꯃꯍꯥꯀꯥꯏꯕꯤ ꯔꯁ ꯃꯈꯜꯗꯨ 9 ꯁꯨꯗ꯭ꯔꯒꯗꯤ ꯃꯍꯥꯀꯥꯏꯕꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠꯇꯁꯨ ꯂꯣꯏꯅꯃꯛ ꯔꯁ ꯃꯈꯜ 9ꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ ꯃꯣꯏꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯔꯁ ꯃꯈꯜ 9ꯁꯦ ꯁꯨꯅ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯔꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯔꯣꯜ ꯑꯣꯏꯕ ꯁꯂꯥꯡ ꯃꯥꯏꯕꯁꯤꯃꯛ ꯀꯕꯨꯏꯁꯤꯃꯛ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯃꯍꯥꯀꯥꯏꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯍꯟꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯁꯥꯏꯠꯇꯁꯨ ꯑꯩꯅ ꯊꯝꯖꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯍꯥꯏ ꯑꯣꯖꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯗꯅ ꯏꯔꯕꯗꯤ ꯂꯃꯥꯏ 3,000ꯗꯒꯤ ꯈꯔꯇ ꯇꯥꯕ ꯌꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯑꯗꯨꯅ ꯑꯏꯕ ꯀꯕꯤꯅꯁꯨ ꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯊꯤꯖꯤꯜꯂꯨꯕ ꯄꯦꯅꯥ ꯁꯛꯄ ꯀꯌꯥꯗꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄ ꯀꯌꯥꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯀꯌꯥꯗꯒꯤ ꯃꯥꯅ ꯆꯠꯂꯒ ꯈꯝꯕ ꯊꯣꯏꯕꯤꯁꯤꯃꯛꯇꯗꯤ ꯃꯄꯨꯡ ꯐꯥꯅ ꯏꯔꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯍꯥꯏ ꯆꯨꯍꯤ ꯆꯐꯨ ꯃꯅꯨꯡꯗ ꯈꯨꯠꯅ ꯂꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯤꯇꯪ ꯄꯛꯂꯛꯄꯗꯣ ꯍꯥꯏꯗꯤ ꯆꯐꯨꯗꯨꯗ ꯂꯨꯞ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯃꯥꯅ ꯄꯛꯂꯛꯇꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯋꯥꯈꯜ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯊꯤꯖꯤꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯌꯥꯝꯕ ꯑꯗꯨ ꯏꯔꯛꯄ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯌꯥꯝ ꯇꯥꯕ ꯈꯨꯠꯇ ꯈꯤꯇꯪ ꯄꯛꯂꯛꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯜꯄꯅꯥ ꯇꯧꯔꯒ ꯏꯕꯤꯔꯝꯃꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯁꯤꯁꯤꯗ ꯃꯥ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤ ꯐꯖꯅ ꯈꯥꯏꯗꯣꯛꯏ ꯀꯕꯨꯏ ꯖꯥꯇꯤꯅ ꯃꯥꯏꯕꯕꯨ ꯃ꯭ꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯂꯣꯟꯗꯣ ꯃ꯭ꯔꯤ ꯍꯥꯏꯔꯒ ꯃ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯥꯏꯕ ꯍꯥꯏꯕꯅꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯄꯨꯔꯕ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯃꯤꯇꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯥꯏꯕ ꯑꯣꯏꯅꯤꯡꯕ ꯃꯤꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯗꯨꯅ ꯃꯥꯏꯕ ꯑꯣꯏꯔꯛꯈꯤꯕꯗꯤ ꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯖꯔꯨꯕꯒꯤ ꯇꯝꯖꯃꯟ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯐꯪꯖꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯃꯥꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗꯦ
माइबगी मफमदा चान मिराई लेते यंगनब लेते जात बिजात खाइदे धर्मगी खेनब लेते अदि माइब अदि कबुई सलांग माइबदुगी चप चाबा मगुंदुगिनी अइबना इजाइबुंगोसिना ताकपिरमिसे कबुई सलांग माइबा असेंग माइबनी लाइगी शक्ति पूरबा मीनी महाक्ति मागी कगाई अदि सादोंग कई अमोम तोंगदुना लाइ पुनमक निंथौ लाइनिंथौगा हथेंगना उनबा ngamba मीनी हाइना कबुई सिंगना वारीने वारी दसो अदुम यावरम कबुई सलांग माइबगी मफमदा येंगनबा लेते अचान मिराई लेते मागी मचा मकनी खंजदुना खंबगी मांगना ताकनबा थबकता तौरिबा नोंबानबु पांबा कैना सोकपदा कबुई सलांग माइबना लायेंखिबगी वाफम मोइरांग कंगलेरोंदा मेक सेंगना पीसु पीरी मा मसाना येंगदना नोंबानसे मा असि मफमदगी कनबीरखिबन मसिमकना चपचाबा प्रमाण हाइबदी मागी येंगनबा लेते अदुगा अचान मिराई नाइदे हाइदना ताकपिखिबदु खंबथुबी सैरेंग असिनसु अमुक मयेक सिंहलि खंबथुबी सैरेंग नैनागे हाइरबदी कबुई सलांग माइबगी मरमदा खरदी खंबा ताई माइबदी लाइगे शक्ति फंगदबा मीनी हाइखरे माइबा सारिबसिंग लाइवा मंत्र सिजनदुना मतंगी गुरुगी याथंगी आइदी माना मंत्र सिजनबा मतंदा गुरुगी याथंगी हाइना सिजने माना मंत्र से सोलपा मतंदा ख्वाइगी लास्ट गुरुगी याथंग आइदी माबु ताकपि तंबिरइबा मीदो मा बेबार थंबदुनी मपुंग ओइना लेमराम इरेंबम कैनो असिना सिंबदा लेबा माइबा साबसिंगना मफम मतंगी मतुंग इना कबुई सलांग माइबगी वानी हाइना सिजनबा थेंगने मासे सुकी मति फावरंबा नुपा अमा पुरेंबगी मचा खंबा खमनी कबुई सलांग माइबगी मताव पुरेंबा मचा खंबा पोकवा नुमितगी पारगा निपानी सुबा दा मनुंग मतम चादना नोंगाखी पुरेंबगी तालोई हाइबदी खंबगी मामा ngang khalai masu ikan kanadana purembana taibang thadokhiba matung chao hum surapada laikidre yamna thamoi songningai oiba phibam aduda yamna pikna thamlamba mataugi macha khamba amasung mache khamnu ani kabui salang naupon ki aidi matau haidi mari thongna banna taba magi marup sanabado aduna ri matamdu da chinga tamga si kayagi matik nungsinarangge habasisu saireng asinasu mayek sengna takibani matau puremba moirang lepaki phamnaiba oiduna moirang mina laksaba ngamdana haina humna pankibani adi matau puremba khambagi mapabungsi matau adumna mataugi matik magun mapangal mathuna mapung phana phanganduna mapagi mahut mareng senba ngamnanaba kabui salang maibana cheksinna khambabu semkhibani ai man chingda lejaragasu mana sawiyeng-yengdana upsen chenaduna khambabu semgatkiba yamna matau magi nungsiba premduni chumna macha sakna chauna ba yokhiba nate matau ama oibagi thodang lowduna karigumba wasak amaga loinana semgatkibani pokpadagi yauraglaba thunalingjen do mangandana khambada tambiriba mahi ache thangta mungna kangjei sana khotnaba safa lanpha asina singba khakta nate moirang dangangna riba lol praman panthei thogalon bebhar lol gi khonthok anem awang punamak chithadana tambijuna mina laksaba ngamdanaba pangal changin phawga tawraga moirangda tharakhibani mai mafam sida yamna pingai matamda mana tambikhiba angang oringa matamda khambanaga mana silangba chatpada singkubagi daga mora tharakana phamuka yakidaba bebhardo singkuba masama konga khibani karino samna phi maron chamona ron pasina asuki matik bebhar phajai haise masi kanana oja oiramagena haibabu kabui salang maigi mana tambi go oira hamba thubi sereng sida mate khala muk neinari hamba khamnu thanging chingi na pomda leiba kabui salang maiba masai konda di mayum dubuli moirangda halaklaba matungda khambana san chenbadagi hamba thubi sereng ase iba ho san chenbadagi hobani mana san chenba changbasi chingkubagi ege ina khunba wo kaina mana hairaga mana ai san chelu senjage
ꯀꯥꯎ ꯐꯥꯎ ꯐꯥꯖꯒꯦ ꯑꯗꯨꯒ ꯇꯧ ꯍꯥꯏꯕꯗ ꯇꯧꯖꯒꯦ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯃꯆꯦꯁꯤ ꯄꯣꯊꯥꯍꯟꯅꯤꯡꯕꯗꯣ ꯒꯨꯔꯨꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯂꯕ ꯄꯦꯅꯥ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯃꯥꯡꯗꯒꯤ ꯁꯛꯅꯗꯨꯅ ꯂꯥꯛꯂꯕ ꯑꯣꯖꯥ ꯒꯨꯔꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯀꯕꯤ ꯑꯁꯤꯅ ꯃꯀꯣꯛ ꯑꯃꯠꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯕꯤꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯕꯤ ꯖꯃꯉꯥꯜꯕꯨꯅꯤ ꯃꯁꯤꯃꯛꯇꯤ ꯃꯍꯥꯀꯕꯤ ꯑꯁꯤꯒꯤ ꯑꯉꯛꯄ ꯒꯨꯟ ꯑꯃꯅꯤ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡ ꯑꯁꯦ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯍꯥꯛꯀꯤ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯐꯪꯈꯤꯗꯦ ꯉꯁꯥꯏꯒꯤ ꯑꯏꯕ ꯑꯥꯔꯊꯔ ꯑꯩꯅ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯃ ꯑꯣꯏꯗꯕ ꯃꯔꯝꯅ ꯁꯥꯍꯤꯇ꯭ꯌꯀꯥꯔꯒꯤ ꯂꯝꯗꯗꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯤꯕꯅꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯄꯒꯥꯏ ꯑꯩꯗꯤ ꯁꯥꯗꯣꯡꯗꯣ ꯀꯩ ꯑꯃꯣꯝꯅꯤ ꯍꯥꯏꯕꯗꯤ ꯀꯕꯨꯏꯁꯤꯡꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯒꯤ ꯋꯥꯌꯦꯟ ꯍꯦꯛ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯩꯒꯤ ꯋꯥꯌꯦꯟꯅ ꯍꯦꯛ ꯑꯔꯣꯏꯕ ꯑꯣꯏ ꯍꯥꯏꯗꯤ ꯀꯩ ꯐꯥꯕꯅ ꯑꯣꯏꯈꯤꯕꯗꯣ ꯑꯗꯩ ꯈꯨꯗꯝ ꯑꯣꯏꯅ ꯄꯨꯔꯦꯝꯕꯅ ꯀꯩ ꯃꯥꯄꯟ ꯐꯥꯈꯤꯕ ꯄꯨꯔꯦꯝꯕꯁꯤ ꯀꯩ ꯃꯥꯄꯟꯁꯦ ꯐꯥꯕ ꯉꯝꯃꯤꯕ ꯃꯣꯏꯔꯥꯡꯒꯤ ꯑꯊꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯅ ꯈꯣꯏꯔꯦꯟꯆꯥꯛꯇ ꯀꯩ ꯐꯥꯕꯒꯤ ꯋꯥꯌꯦꯟ ꯑꯁꯦ ꯄꯟꯕ ꯌꯥꯏ ꯃꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕꯗꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯏꯆꯦꯜ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯂꯧꯏ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛ ꯊꯥꯡꯖꯤꯡꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯡꯗꯤ ꯃꯁꯛ ꯎꯠꯇꯦ ꯊꯥꯡꯖꯤꯡꯒꯤ ꯂꯤꯂꯥꯗꯣ ꯄꯥꯡꯊꯣꯛꯅꯕ ꯊꯕꯛ ꯇꯧꯔꯤꯕꯗꯤ ꯀꯕꯨꯏꯒꯤ ꯁꯂꯥꯡ ꯃꯥꯏꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯁꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤꯗ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯏ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯇꯧꯕ ꯊꯕꯛ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡ ꯑꯁꯦ ꯄꯨꯛꯅꯤꯡꯗ ꯄꯤꯔꯤꯕ ꯏꯊꯤꯜ ꯃꯍꯥꯎ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯦꯟꯊꯣꯛꯄ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯄꯦꯟꯕ ꯅꯥꯏꯗꯕ ꯄꯨꯛꯅꯤꯡꯗ ꯅꯩꯗꯨꯅ ꯂꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯖꯕꯒꯤ ꯃꯔꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯨꯟꯅꯥꯏꯗ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯛꯇ ꯀꯪꯕ ꯁꯨꯛꯅꯥꯏ ꯅꯥꯏꯔꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯒꯤ ꯏꯐꯨꯠ ꯑꯃꯁꯨ ꯌꯥꯎꯏ ꯀꯔꯝꯕ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯕ ꯌꯣꯛꯄꯤ ꯁꯦꯝꯕꯤꯔꯛꯄꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗ ꯅꯨꯡꯁꯤꯕ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯅꯨꯡꯁꯤꯕ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯄꯒꯤ ꯅꯨꯡꯁꯤꯕ ꯃꯁꯦꯟ ꯃꯕꯥꯏꯒꯤ ꯅꯨꯡꯁꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯕ ꯂꯝꯖꯥ ꯃꯆꯥ ꯃꯤꯔꯥꯏꯕ ꯉꯝꯗꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯏ ꯈꯝꯕ ꯈꯝꯅꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯌꯣꯛꯇꯅ ꯃꯣꯏꯔꯥꯡꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯐꯝꯅꯥꯏꯕ ꯑꯃꯅ ꯌꯣꯛꯂꯝꯂꯕꯗꯤ ꯑꯁꯨꯛ ꯌꯧꯅ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎꯁꯤꯡ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡ ꯑꯁꯦ ꯈꯝꯕ ꯈꯝꯅꯨꯕꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯌꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯟꯗꯨꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯄꯦꯅꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯕꯅ ꯁꯩꯔꯦꯡ ꯑꯁꯤ ꯅꯩꯅꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤ ꯈꯝꯕꯕꯨ ꯂꯥꯏꯀꯟꯅꯕ ꯁꯂꯥꯡ ꯃꯥꯏꯕꯅ ꯂꯥꯏꯀꯟꯅꯗꯣꯏꯅꯤ ꯃꯥꯏꯕꯗꯤ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛ ꯀꯧꯔꯨꯅꯕ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯥꯕꯕꯨ ꯐꯅꯤ ꯐꯔꯣꯏ ꯑꯃꯗꯤ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯁꯥꯃꯨꯈꯣꯡꯗ ꯁꯣꯛꯄꯗ ꯈꯝꯕꯒꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯕꯗꯤ ꯍꯤꯡꯂꯔꯣꯏ ꯈꯪꯕꯗꯒꯤ ꯊꯣꯡꯂꯦꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯀꯧꯔꯨꯔꯣ ꯑꯇꯩꯅ ꯈꯪꯂꯔꯣꯏ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯁꯥꯗ ꯐꯥꯎꯈ꯭ꯔꯕꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯤꯂꯤꯡ ꯃꯁꯥꯗ ꯐꯥꯎꯔꯛꯄꯗꯣ ꯄꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯩꯔꯦꯡꯁꯤꯗ ꯍꯥꯏ ꯀꯅꯥꯅ ꯀꯧꯍꯜꯂꯨꯁꯤꯒꯦ ꯍꯥꯏꯔꯦ ꯊꯣꯡꯂꯦꯟ ꯃꯟꯇ꯭ꯔꯤꯅ ꯐꯩꯔꯣꯏꯖꯥꯝꯕ ꯃꯕꯥꯏꯅ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯆꯠꯆꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯌꯥꯔꯣꯏꯗꯒꯦ ꯉꯝꯒꯗ꯭ꯔꯥ ꯅꯍꯥꯛꯀꯤ ꯉꯝꯍꯟꯕꯤꯌꯨ ꯏꯃꯥꯅ ꯅꯅꯥꯏ ꯏꯁꯦꯟꯒꯤꯗꯃꯛ ꯐꯔꯦ ꯆꯠꯂꯣ ꯁꯦꯂꯨꯡꯕ ꯅꯪꯅ ꯊꯨꯡꯉꯗ꯭ꯔꯤ ꯐꯥꯎꯕ ꯅꯆꯦꯟ ꯈꯣꯏꯗꯧ ꯐꯥꯗꯨꯅ ꯊꯅꯝꯒꯦꯀꯣ ꯏꯄꯨꯅ ꯈꯣꯏꯗꯧ ꯐꯥꯗꯨꯅ ꯍꯥꯏꯗꯤ ꯈꯣꯏꯗꯧꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯖꯤꯕ ꯑꯥꯠꯃꯥꯁꯦ ꯈꯣꯏꯗꯧꯁꯤꯗ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯕꯨꯅꯤ ꯂꯣꯏꯗꯣꯔꯕ ꯃꯇꯥꯡ ꯅꯪ ꯆꯠꯂꯣ ꯊꯤꯜꯂꯒꯅꯨ ꯃꯟꯇ꯭ꯔ ꯑꯗꯨ ꯑꯁꯤ ꯁꯣꯜꯂꯨꯀꯣ ꯍꯥꯏꯅ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯔꯦ ꯑꯁꯨꯝꯅ ꯃꯁꯦꯟ ꯄ꯭ꯔꯦꯝꯗ ꯉꯥꯎꯔꯕ
duga thasi ge hing sung nam mam laba kai sa kai bu ki dana tu khom puna mak samduna kabui salang mai ba phairoya ma mabai sina ko ba chali bani mai babu koraktuna thambagi thawai kan ki mai babu koraktuna mai bai di khoi kabui salang mai ba se mai ba ma oina kor padagi lak panate masa gi dama hena luna thamjaba phiji nungi manibu nuksi bagi prema duna punduna ahing nongandring ida laktuna masa khambagi thawai kan biki nongban bu like kan na ba nongban bu amu kabuina kabui salamai ban like kan na be matang duni khoiran ta ki panunda kaina nongban chokpadagi khamana poduna poraktuna sanamang da thamburi miku amatang tonthagi bada nongban kan mangam la roya matam da khangaudana thonglena hairei nongban gi thawai kan badi kabui salang mai banattana kana na sumam na roi salang mai ba ko biru thaireng sida hai thamba kaina sogledi hayan biru aduna aduda kumakani aidi khamba so ai ma kumakani sini khamba ho su pima tilun tawa adu masida yaroi minamu badi uni mana sitsina simaku thonglen aina law hairei hairuro kowruro isa khamba di soktena sogli badi nongbani hairakli kabui salang mai ba kumak le ningthau khuram lamduna salang mai ba tat khare chang khare nongban mabu yengakle nongban magi masadegi kaigi mahu kumbado mantragi pangalna loina pungkhong khomjile sabeng machi thaduna lokthok khare pumakai sidana dayai aduna masa pumba matamduda kongyan ba sokta bagum pambana mamit ani pangjare ningthauna ipu salang aina nangbu mini de hai ning dare ibu bulai ni haige ko ipu hai salang ibungo sana soron kripani haijabana te aidi to mayam hayena mga thekal lakte ba asuk haigerba salang mai base adugi discipline dudi ai bananga sai mamang da panbi khibadu asimang na mayek seng na taksare khamba thobi serengda kabui salang mai bagi thauda khamba panungda kai phaba muchangba adi amu nongban si kaina so kanda kai dudi phadri banina khamba se panungda muchangba du adi asigi panung si da pharaka dori namja khamba kai phana ba panungda amu hanna changbabu sagai da phamduna yengli basingpu bana jubaras na ubada khambabu lamja macha ni haina mirai ramba punama ado mangkhre khambabu nungsi bana matum marang hokre mato adu ubada thonglena leba praja punama tana na balaure pare mo khamba tarabara adungai nang bupo panapa na kai phabadi torung data paiduna tanarambadagi ta hundoktuna kai mangan namduna phai manawong na taw yeng badadi napa mali adubu napangal na thona di napa itaw phangdraboy napa nama ani di korong nongthong hangduna yenglangani ibungo ipana siraga tambuge khambata paiga ipana siraga hairi ta thanamu nakhuna phau haina laure wa sitabada jubara do pakhale thonglena singawrakle isa hatka dore ahloi bagi tawri ni haina khanduna jubara na khambada yengduna laure ho adon khamba nangna pokpa panthaudo kai phaba matamda ta paiki nang supayu mina haiba lorunu jubara se mamangai gi natre khamba da prem leire do haina leipa kuna maksap mana na walauna ni nakre haibadi ahan bada jubara edi thobi gi mapabung se mana khambagi against leira ma nongban gi changaga masan pisim nongban da piga da bagi several time mana resida togi bani adu last kai phaba matam da di mawon da nusiba aduga magi keno magi nusiba du keno natre magi thona du da mana impress togi bai tal adu nanggi pokpa nangbu pokpa panthodo kai phaba matam da ta pai ki nang supayu mina haiba lorunu jubara se mama ngai gi natre khambada prem leire do haina leba kunama chap manana wa launa nin khare leipa ki aruba phibam laklaba matamda jubara na puchel seng na khambabu imag ibungo ta payu haina lauki masan pi ga doram ni habe asadu da imag kawi ma igi maku oi ga dori basina masan pi
ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯗ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧꯗꯨꯅꯤ ꯌꯥꯝꯅ ꯀꯩ ꯑꯁꯦ ꯇꯥꯅ ꯂꯦꯡꯉꯦ ꯁꯩꯔꯦꯡꯁꯤꯗ ꯍꯥꯏ ꯀꯩ ꯊꯋꯥꯏ ꯊꯥꯗ꯭ꯔꯤꯉꯩ ꯄꯥꯝꯕ ꯃꯈꯣꯡ ꯃꯔꯤꯅ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯊꯥꯡꯒꯠꯂꯛꯏ ꯈꯝꯕꯅ ꯃꯕꯨꯗꯧ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯩꯔꯦꯟ ꯑꯗꯨ ꯀꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯡꯒꯠꯂꯒ ꯀꯠꯂꯤꯗꯣ ꯊꯥꯡꯖꯤꯡꯗ ꯏꯕꯨꯡꯉꯣꯗ ꯀꯠꯄ ꯈꯝꯕꯅ ꯀꯩꯔꯦꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯀꯠꯂꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯖꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯖꯒꯣꯏ ꯃꯥꯅ ꯖꯒꯣꯏꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯄꯜꯂꯝꯃꯤ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏ ꯑꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯥꯔꯤꯕ ꯃꯌꯥꯝ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜ ꯑꯦꯅꯤ ꯎꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯖꯒꯣꯏꯁꯤ ꯑꯩꯈꯣꯏ ꯎꯠꯂꯤꯕꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯑꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯄꯗ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯊꯝꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯒꯤ ꯅꯩꯅꯕꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯐꯖꯕ ꯅꯩꯅꯕ ꯑꯃꯅꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯅ ꯌꯥꯝꯅ ꯐꯖꯕ ꯈꯪꯒꯠꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯩꯔꯦꯡꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯍꯥꯏꯕꯒꯤ ꯔꯦꯐꯔꯦꯟꯁꯁꯤ ꯃꯥꯒꯤ ꯔꯣꯜꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯏꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ D.L. ꯀꯕꯨꯏꯅ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯟꯗꯛꯀꯤ ꯑꯣꯒꯁꯀꯤ ꯃꯟꯇ ꯐꯣꯡꯈꯤꯕ ꯑꯁꯤ ꯂꯧꯈꯠꯄꯤꯔꯛꯄꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯃꯁꯤ ꯂꯧꯈꯠꯄꯤꯔꯛꯏꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯑꯝꯇꯪ ꯁꯦꯝꯖꯔꯛꯈꯤꯒꯦ ꯑꯣꯀꯦ ꯏꯃꯥ ꯀꯦꯃꯦꯔꯥ ꯌꯥꯔꯦ ꯃꯁꯤ ꯂꯧꯈꯠꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯑꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯔꯦꯐꯔꯦꯟꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯤꯖꯝ ꯑꯉꯥꯡꯍꯜꯅ ꯈꯝꯕ ꯊꯣꯏꯕꯤꯗ ꯏꯔꯝꯕꯗ ꯌꯥꯎꯕꯤꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯊꯔ D.L. ꯀꯕꯨꯏꯁꯤꯅ ꯑꯦꯗꯤꯁꯅꯦꯜ ꯄꯦꯅꯥ ꯁꯛꯄꯗꯒꯤ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯈꯤꯇꯪ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯧꯋꯦ ꯑꯗꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯔꯣꯟ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯏꯄꯤꯛꯁꯤꯗꯒꯤ ꯃꯅꯨꯡꯗꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯇꯦꯛ ꯑꯣꯏꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯅꯦ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯒꯨꯟ ꯑꯃ ꯇꯣꯉꯥꯟꯅ ꯅꯩꯅꯕꯁꯦ ꯃꯁꯤꯗꯤ ꯑꯩ ꯏꯆꯥ ꯏꯕꯨꯡꯉꯣ D.L. ꯀꯕꯨꯏꯁꯤꯅ ꯊꯤꯒꯠꯂꯀꯥꯟꯗ ꯃꯥꯅ ꯈꯪꯖꯔꯛꯄꯗꯒꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯥꯝ ꯏꯝꯄ꯭ꯔꯦꯁ ꯇꯧꯔꯒ ꯃꯁꯤꯗꯤ ꯑꯩ ꯈꯛꯀꯤ ꯑꯩꯒꯤ ꯃꯔꯟ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯊꯝꯍꯧꯔꯒꯗꯤ ꯃꯁꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯂꯤꯇꯔꯦꯆꯔ ꯍꯥꯏꯕꯁꯦ ꯆꯨꯝꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯉꯣꯟꯗꯁꯨ ꯆꯥꯎꯔꯕ ꯃꯣꯔꯦꯜ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯣꯔꯦꯜꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯨꯝ ꯆꯠꯂꯛꯏꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯗꯗꯤ ꯔꯤꯐꯔꯦꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯣ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯏꯁꯟ ꯑꯃ ꯃꯥꯁꯦ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯪꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯎꯔꯤꯕꯅꯤ ꯃꯥꯁꯦ ꯑꯦꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯁꯥꯃꯛꯅ ꯊꯤꯖꯤꯜꯂꯨꯔꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯕꯨꯏꯁꯤꯡꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯛꯄꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯙꯔꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯏ ꯂꯥꯏꯅꯤꯡꯊꯧ ꯂꯥꯠꯂꯤꯕ ꯀꯩꯗꯧꯁꯦ ꯂꯣꯏꯅ ꯂꯥꯠꯂꯦ ꯑꯩꯈꯣꯏꯁꯨ ꯀꯕꯨꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯂꯥꯠꯂꯕꯅꯤꯅ ꯙꯔꯃꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯃꯥ ꯂꯤꯇꯔꯦꯆꯔꯁꯤꯗ ꯃꯥꯒꯤ ꯅꯣꯂꯦꯖꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯆꯨꯝꯅꯗ ꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯒꯤ ꯔꯣꯝꯗ ꯃꯥ ꯃꯁꯥ ꯏꯕꯨꯡꯉꯣ ꯃꯁꯥꯁꯤꯅꯕꯨꯗꯤ ꯑꯩ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝ ꯅꯠꯇꯕꯅꯤꯅ ꯀꯥꯏꯅ ꯍꯥꯏ ꯅꯠꯇꯕꯒꯤ ꯋꯥ ꯂꯩꯇꯦ ꯗꯥꯛꯇꯔ ꯀꯃꯜꯁꯦ ꯀꯕꯤ ꯅꯠꯇꯦ ꯃꯥꯁꯤ ꯗꯣꯛꯇꯔꯅꯦꯕ ꯑꯗꯨ ꯃꯥ ꯀꯕꯤ ꯃꯥꯙꯕꯤꯒ ꯄꯨꯊꯣꯛꯇꯅ ꯃꯥꯅ ꯏꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯥꯛꯇꯔ ꯖꯣꯙꯆꯟꯗ꯭ꯔ ꯁꯅꯥꯁꯝ ꯃꯥ ꯃꯁꯥ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ENTꯒꯤ ꯑꯗꯣ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯒ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯂꯤꯇꯔꯦꯆꯔꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯔꯣꯝꯗ ꯑꯩꯅ ꯇꯝꯃꯨꯕ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯗꯤ MA ꯃꯅꯤꯄꯨꯔꯤꯗ ꯂꯤꯇꯔꯦꯆꯔ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯈꯪꯉꯅꯤ ꯀꯥꯏꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯂꯥꯏꯟꯗꯣ ꯂꯥꯏꯐ ꯂꯥꯏꯟꯗꯣ ꯏꯕꯨꯡꯉꯣꯁꯤꯅ ꯌꯥꯝ ꯐꯖꯅ ꯏꯕꯁꯤꯅ
ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯈꯝꯕꯊꯣꯏꯕꯤ ꯁꯩꯔꯦꯡ ꯇꯝꯕꯤꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯔꯝꯁꯦ ꯃꯥ ꯃꯁꯥꯅ ꯇꯣꯉꯥꯟꯅ ꯔꯤꯁꯔꯁ ꯑꯃ ꯇꯧꯔꯤ ꯍꯥꯏꯕ ꯇꯧꯔꯒ ꯏꯔꯛꯄꯅꯤꯅ ꯑꯩꯅ ꯃꯁꯤ ꯄꯨꯈꯠꯆꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛ ꯅꯣꯡꯖꯩ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯑꯣꯊꯔꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯗꯨ ꯁꯦꯌꯔ ꯇꯧꯕ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯥꯅ ꯏꯔꯛꯏꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯁꯨ ꯏꯕꯤꯔꯛꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯅ ꯃꯥꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯊꯔꯁꯤ ꯑꯩꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯖꯅꯤꯡꯉꯤ ꯑꯩ ꯁꯤ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯏ ꯄꯥꯎꯗ ꯃꯁꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯅꯤ ꯏꯝꯐꯥꯜ ꯗꯤꯁꯦꯝꯕꯔ 2018ꯗ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯃꯦꯃꯣꯔꯤꯌꯦꯜ ꯁꯦꯔꯤꯃꯣꯅꯤ ꯃꯁꯤ ꯑꯣꯕꯖꯔꯕ ꯇꯧꯈꯤꯕ ꯑꯗꯨꯒ ꯏꯚꯦꯟꯠꯁꯤꯗ ꯀꯨꯀꯤ ꯙꯔꯃ ꯁꯚꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯥꯡꯃꯩ ꯑꯦꯜ ꯀꯕꯨꯏ ꯍꯥꯏꯁꯦ DL ꯀꯕꯨꯏ ꯍꯥꯏꯁꯦ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯅ ꯀꯕꯨꯏ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯁꯂꯥꯡ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯃꯇꯝꯗꯨꯗ ꯃꯥꯁꯤ ꯃꯥꯒꯤ ꯅꯣꯂꯦꯖ ꯑꯦꯛꯁꯄꯔꯇꯤꯁ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯣꯡꯕꯥꯟꯅꯒ ꯀꯩꯅ ꯀꯩꯅꯣ ꯈꯣꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗꯨꯗꯒ ꯀꯧꯔꯤꯗꯣ ꯑꯗꯨꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯥꯁꯤ ꯃꯥꯏꯕꯇ ꯅꯠꯇꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯀꯕꯨꯏꯒꯤ ꯑꯣꯏꯅ Kabui community-dane administrator who had the lead that Kabui community as the king and masa maina hairami duga masa mai enemy matamduda yam pukchen chawba oibagi kaino ni description ni mai enemy leite moirang kang lairol da Kabui salang mai basi nongbangi magi tiger na attack tawrappa matamduda mana maduda kaino tawkiba attend tawkiba mai tawdana madugi reference amadi thengnajai duga koina author sigi context si hujik phaudi phangjadri adubu tabiribana khangbiragadi soidana masi share tawbirau aduga masa yam phajaba mana iraise magi analysis sida koina khamba thoibi haraga khambagi characteristics se asuki matik Pazarisi Kabui salang mai basina khambaga khamnuga se moina yam angang oringai da yoglak e habaneba aduna yoglak pasida mana maduda aidi kabui oiraga sumana manipuri moirang da chatna ba magi language adagi madugi culture haitare ko adu kamai tawni kaise adu tambi khibaduni aduna magi role si yam chawi kaigumba khambasi yam ina khunba imung amada yo mati different orangani ka yam fajana ira iyeba magi se kari noina habada mana hujiksu akoigi hujiki modern maiba singsiga moigi character jisidi akoina day to day life ta su taba phangi uba phangi aduga kabui salang maiba na tawrami basiga kari khenage kaise comparative study amaka so angang ta tawan ba se am kana ga neba adi hujiki maiba na kari tawi aduga matamdugi maiba na kari tawi adi matamdugi maiba singsina akoigi laiga chamana na mana achumba ta pamba achumba do aduga mangonda asan mirai ka nai daba adegi mingonda akoi hujiki society sida posem jatu adu da bread yam tawriba akoi society sida su kaino kai hani web amada maiba khakki wari ga su leitaba nateba akoi adu phadok phajin kaina hanba tinna hanba kouba khotba yam taweba adu salang maiba character sida phataba mi do paisa yam pige nang adugi mi do halu so kai sor satpa kai leyeba mai base ijazani adu sor ka satli ye kamai satli no khangde ko hoide adugumba do ka bui sala mai base da amatta leite mai yam chunna ne layenge aduna madugi comparative study bhode yam kana mo oini angang singi hujiki generation sida naina admaina thamjage adu imana any additional kari happening ba leibiri aduna aina hujik
ꯑꯊꯔ ꯃꯁꯥꯃꯛꯁꯤ ꯑꯩꯒ ꯌꯥꯝ ꯀꯟꯇꯦꯛ ꯇꯧꯖꯅꯤꯡꯉꯤ ꯐꯪꯕ ꯄꯥꯝꯖꯩ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯁꯤꯒꯨꯝꯕ ꯔꯤꯁꯔꯁꯁꯤꯡꯁꯦ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇ ꯐꯖꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯤꯜꯍꯧꯕꯗ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯗꯤ ꯄꯔꯤꯈꯥ ꯊꯥꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯂꯩꯖꯔꯤꯕꯁꯤ ꯁꯨꯝ ꯈꯔꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯀꯥꯟꯗ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯗꯗꯤ ꯄꯦꯄꯔꯁꯤꯗ ꯎꯖꯕꯒꯤ ꯇꯧꯖꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯁꯤꯃꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯀꯥꯟꯅꯕ ꯑꯣꯏ ꯁꯦꯂꯦꯕꯁꯇ ꯌꯥꯎꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯏ ꯑꯗꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯄꯦꯅꯥ ꯇꯥꯏ ꯄꯦꯅꯥ ꯇꯥꯔꯝꯃꯤꯁꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯅ ꯑꯅꯝꯕꯅꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯗ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯁꯤꯗꯤ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤꯗꯃꯛꯇꯨ ꯑꯗꯨꯗꯨꯕꯨ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯟ ꯁꯛꯁꯨ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯑꯗꯨꯝ ꯀꯧꯊꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯅ ꯈꯪꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯤ ꯈꯛꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯅꯤꯠ 36 ꯈꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨ ꯑꯩꯅ ꯁꯤꯗ ꯑꯣꯊꯔꯁꯤꯒꯤ ꯔꯤꯚ꯭ꯌꯨ ꯑꯃ ꯂꯩꯕꯁꯤ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯁꯤ ꯁꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯄꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯩꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯂꯥꯞꯇ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤ ꯏꯍꯧ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯜꯂꯒꯨꯝꯁꯤ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯦꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯖꯕ ꯀꯥꯟꯗ DL ꯀꯕꯨꯏ ꯃꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯊꯔ ꯑꯁꯤ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯕꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯗꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯈꯠꯆꯕꯗ ꯃꯥꯁꯤ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯏꯕ ꯃꯥ ꯄꯣꯏꯇ꯭ꯔꯤ ꯏꯕ DL ꯀꯕꯨꯏꯁꯤꯅ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯇꯦꯡꯊꯥ ꯍꯥꯏꯕ 17 ꯃꯅꯤꯄꯨꯔꯤ ꯄꯣꯏꯝ DL ꯀꯕꯨꯏꯅ ꯏꯕ ꯑꯁꯤ ꯃꯍꯥꯕꯂꯤ ꯄꯕ꯭ꯂꯤꯀꯦꯁꯟ 2001ꯗ ꯁꯨꯃꯥꯏꯅ ꯐꯣꯡꯈꯤꯕ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏ ꯃꯁꯤꯒꯤ ꯔꯤꯚ꯭ꯌꯨꯁꯤꯅ ꯀꯣꯟꯁꯝ ꯀꯨꯂꯙꯖꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤ ꯏꯄꯥꯎꯗꯒꯤ ꯑꯩꯅ ꯐꯪꯖꯕꯅꯤ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ DL ꯀꯕꯨꯏꯁꯤꯅ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯏꯝꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯏꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯄꯣꯏꯠꯁꯤꯅ ꯂꯚꯁꯤ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯗꯒꯤ ꯁꯄꯔꯦꯁꯟꯒꯨꯝꯕꯒꯤ ꯀꯥꯏꯅꯕꯒꯤ ꯑꯗꯣꯝꯗꯁꯨ ꯀꯥꯎꯊꯣꯛꯄꯤꯔꯕ ꯍꯥꯏꯕ ꯄꯣꯏꯝ ꯑꯁꯤꯗ ꯃꯥꯅ ꯀꯥꯎꯊꯣꯛꯄꯤꯔꯕ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯎꯊꯣꯛꯄꯤꯔꯕ ꯍꯥꯏꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒꯤ ꯑꯥꯔꯊꯁꯦ ꯑꯅꯤ ꯆꯠꯇꯣꯏꯅꯦꯕ ꯀꯥꯎꯊꯣꯛꯄꯤꯔꯕ ꯍꯥꯏꯁꯤꯅ ꯃꯥꯁꯤ ꯆꯠꯍꯟꯈꯤꯕ ꯁꯦꯄꯔꯦꯁꯟꯗꯣ ꯑꯗꯨꯒ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯅꯤꯁꯤ ꯃꯥꯟꯗꯤ ꯃꯥꯟꯅꯔꯒꯁꯨ ꯃꯤꯅꯤꯡꯗꯨꯗꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯃꯅ ꯀꯥꯎꯕ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯗꯕ ꯑꯃꯅ ꯀꯥꯎꯊꯣꯛꯄ ꯑꯩꯗꯤ ꯅꯪ ꯆꯠꯂꯣ ꯀꯥꯏꯅꯒ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯁꯩꯔꯦꯡꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯊꯤꯒꯠꯆꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯅꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯊꯔ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯁꯤ ꯀꯃꯦꯟ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤ ꯁꯤꯗ ꯐꯝꯃꯤꯟꯅꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯨꯙ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯀꯩꯅꯣ DL ꯀꯕꯨꯏꯒꯤ ꯅꯝꯕꯔ ꯊꯥꯕꯤꯔꯛꯏ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯁꯤ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯖꯔꯒꯦ ꯊꯥꯕꯤꯔꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯗꯣ ꯕꯨꯙ ꯈ꯭ꯋꯥꯏꯔꯥꯛꯄꯝꯁꯤ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯃꯁꯤꯒꯤ ꯏꯝꯄ꯭ꯔꯣꯝꯇꯨ ꯑꯩꯈꯣꯏꯅ ꯊꯤꯖꯕꯁꯤ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯀꯩꯅꯣ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯇꯪ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯑꯩ ꯑꯃꯇꯪ ꯎꯠꯆꯔꯛꯀꯦ
ꯑꯩꯈꯣꯏꯒꯤ book haitare diary khara phongjabani masi mari sample mari ni masina daughter of the land laire adagi emerging koi manipur da masi production tawbani diary si akoigi own people na sarakanda painting sina aina tawjabani adagi love sima leijare adagi amana imagi manakta leiba imana utpiro masina inner voice si leijare ado masida diary si macha si khudol amtang tawjarake buddha khairakpam na amtang private message ta adongi number tawbira gati hummingbird ta khoigi diary amtang thumhanjage haina hangkachari chi matang da buddha khairakpam gi contact number di aingonda lei oh okay imaga WhatsApp ta kai noi da aina han mung thanga chatpada isa si thengnare aduga magi lai su mathangi thangja da pa dorimni okay aduna ai magi biodata se isa si biodata se ai kitang ithokpada ngachi sina ngauda aduga ngasagi kabul salang mai bagi se masiga mathang manaw lai si su ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯁꯤꯁꯨ ꯑꯉꯛꯄ ꯏꯊꯤꯜ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯨꯙ ꯈꯧꯔꯥꯛꯄꯝꯒꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯑꯩꯅ 15 ꯖꯅꯋꯥꯔꯤ 2022 ꯒꯤꯅꯦ ꯖꯅꯋꯥꯔꯤ ꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯅꯣꯡꯃ ꯁꯦꯟꯗ꯭ꯔꯥꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯄꯗꯣ ꯀꯔꯤ ꯀꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯤ ꯂꯝꯃꯩꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯦ ꯏꯃꯧꯅꯦ ꯄꯨꯂꯞ ꯂꯩꯔꯨꯕꯗ ꯕꯨꯙ ꯈ꯭ꯋꯥꯏꯔꯥꯛꯄꯝꯁꯤ ꯊꯦꯡꯅꯔꯛꯄꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯏꯕ ꯑꯍꯟ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯆꯩꯊꯦꯡꯒꯤ ꯍꯤꯡꯍꯧꯔꯕꯤ ꯑꯕꯣꯛꯀꯤ ꯂꯤꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯁꯤ ꯄꯥꯎꯗꯝꯖꯔꯤꯕ ꯕꯨꯙ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯃꯁꯤ ꯑꯩ ꯄꯥꯖꯒꯗꯣꯔꯤꯕꯅꯤ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯑꯗꯨꯒ ꯃꯥ ꯃꯁꯥꯅ ꯏꯕꯁꯤ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯃꯁꯤ ꯑꯩꯅ ꯀꯧꯔꯝꯃꯤꯔ ꯀꯩ ꯁꯩꯔꯦꯡꯁꯤ ꯑꯃꯈꯛꯇꯪ ꯄꯤꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯤꯅꯨꯡꯁꯤꯁꯤ ꯌꯥꯝꯅ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯉꯥꯡ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯖꯒꯠꯄꯨ ꯅꯨꯡꯁꯤꯕꯒꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯏꯕ ꯁꯩꯔꯦꯡꯅꯦꯕ ꯑꯗꯨ ꯁꯩꯔꯦꯡꯁꯤꯃꯁꯨ ꯑꯩꯅ ꯃꯊꯪꯒꯤ ꯀꯩꯅꯣ ꯁꯦꯇꯔꯗꯦꯗ ꯉꯥꯏꯗꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯁꯦꯇꯔꯗꯦꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯌꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯏꯃꯥ ꯏꯕꯥꯅꯤ ꯃꯇꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ impromptu ꯇꯧꯖꯔꯛꯀꯅꯤ ꯁꯤꯒꯨꯝꯕ ꯏꯚꯤꯅꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯟꯗ ꯅꯝꯕꯔ ꯂꯩꯔꯕꯅꯤ나 ꯑꯗꯒꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤ ꯁꯒꯣꯜꯁꯦꯝ ꯕꯤꯁ꯭ꯋꯆꯟꯗ꯭ꯔ ꯖꯣꯔꯗꯟ ꯔꯥꯏꯉꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯚꯤ ꯃꯨꯇꯨꯝ ꯃꯖꯦꯂꯣ ꯐꯤꯖꯥꯝ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯎꯃꯥꯖꯤꯠ ꯄꯦꯕꯝ ꯃꯩꯇꯩꯅ ꯑꯟꯇꯤ ꯏꯕꯣꯛꯁꯤ MK ꯕꯤꯅꯣꯗꯤꯅꯤꯒꯤ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯅ ꯏꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤ ꯍꯧꯖꯤꯛꯇꯕꯨꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯛꯆꯔꯛꯑꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯅꯕꯒꯤ ꯑꯗꯨꯝ ꯇꯞꯅ ꯁꯤꯟꯖꯔꯛꯑꯒꯦ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯤꯜꯂꯀꯥꯟꯗ ꯄꯥꯕꯅꯗꯤ ꯑꯩꯅ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯤ ꯄꯥꯒꯗꯣꯔꯤꯁꯦ how many days week kayam ꯂꯧꯒꯗꯒꯦ ꯑꯗꯨꯅ ꯑꯇꯥꯕꯁꯤꯡꯁꯤꯅ ꯃꯗꯨ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯗꯨ ꯕꯣꯔ ꯆꯨꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯩꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯇꯧꯖꯕꯅꯤ ꯑꯩ ꯀꯩꯗꯧꯗꯒꯦꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯄꯥꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯊꯝꯃꯀꯥꯟꯗ ꯑꯗꯨꯗ ꯂꯧꯊꯔꯒ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯅꯣꯕꯦꯜ ꯑꯃ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ introduction aduga sigi show sidadi akoina khwai nungai si wari macha gumba seirengumba manungsidadi yam chauna thong phalaga sangpham je ending leitaba aduga paaba matamdadi ite na pungkhai manungda loiba che masina amu khitang kuloi adugu adongi du matam kuiraroi ai soidana koi book se lairabanina huzik paabagi adum sinjara ani aina su full wari si ahamba chapter du imana pabi matungdadi aisu tajadri haiba tare ko duna aisu ngai ri aduna umajit akoi ngai minarasi buddha khwairakpamna ahamba da aina comment se maninglom dagi pare
इमा मदी चेचे बुखरुम जरी आई नंबर शेयर तौजरके ओजा सिने इबा पेपर खरा सुलई हाइरी अदु थाबिरा उ सोइदना अखोइना यामना फजबा अखोइगी खंबथुइबी की एनालिसिस से तौरपदा कबुई सलांग माई बगी मागी रोल तो माना एनालाइज तौरकांदा अखोइदा इंपोर्टेंस खंगहन बदु यामना अखोइगी दमक्तेदी लाइबा फबनी अदुगा अखोइगी कबुई चिनेनाउ सिंगा मैतैगा मरी कमाइना लेनरमी का हाइबगी अदुगुंबगी दसु नुंसीबा हेना पुरक्पा अदुगुंबा मचाकनी हाइना खंजै अमरजित कोंथौजमना यारिपोक्तगी यंगजरी हाइना इबिरई नेनाबत्ती युमनामना मैम यामना नुंगाई ताबदा खबरदसु पाजहवी हाइना इबिरई अदगी अखोइगे ऑथर अखोइना फीचर तौजखरबा जिरीदगी मलया मोरांगथेम यंगबिरी यंगजरी ताजरी जिरीदगी हाइना इबिरई सुमाइन तौदना अखोइगी याम नुंगाई सुमाइना ngaतंग पुनमिनबसी ब्राइनी मोरांगथेम सिसु दुम यामना रेगुलर हाइबे तारेको अखोइगी रेगुलर लिसनर नि मासु यंगबिरी यामना नुंगाई जे हाइना इबिरई चिंगलाई लाई चिंगना इमा बुखरुम जरी हाइना इबिरई चिंगलाई सु येंगबने अखोइगी एनसी दगी साई मसिमना पाजखरे नेसी यंगबिरी निर्मला राजकुमारी अहलुप इम्फाल दगी लैमा मंगांग यंगबिरी रेबिका थांजम मयांग इम्फाल दगी सुमाइन तौदना अखोइ ngasi पुनबसी याम नुंगाइरे अदुदि मतंग असिदा अखोइगी प्रोग्राम असि ngasi गिदि लोइसिनजनबा होनाजरगे मथंग ताबदा कितंग आइना ट्रैवलिंग मुद्दा लेबनिना यारगदि अखोइ सिगी मतम सिदा इवनिंग सिदा तौजगे हाइना खंजै कितंग थेंगधरकपसु याइ मयाम चाक चाबा लोइनरकपगी दुदा अखोइ नुंगाइना वारी ताबगी मोंगदा दुमाइना सिनजरके हाइना हाइरगा ngasi दमक्तदी लोइसिनजरगे इमाबुसु अखोइना खंगदबा अखोइगुंबा खबर पादबा मणिपुरदा लेतबा मसिगी इंफॉर्मेशन से अखोइना खंगोइदबसि इमाना लखतपिरा कांदा अखोइदा शेयर तौबिबगी दमक्ता अमुकसु हन्ना थागतजरी इमाना लास्ट वर्ड अमकन हाइबी पुनमकु अमुका हन्ना खुरमजरी लोइना मथंगी थांगजता आई कनो अखोइ लास्ट वर्ड हाइबबु बुजा खरपम इसा इबुंगोसिगी लोइना आई बाजारागे हाइना आई दुखतंग आई हाइजे याम नुंगाइजरे ngasi gidi खुरमजरी